अहानबदा मणिपुर पुलिस तकी थदोरको मरुएब अपडेट खरा मैम थमजरी हौखिबा तांग कुनगा मपन थाहुम इंग्लिशिंग अनिगा कुनगा मंगादा मणिपुर की डिस्ट्रिक्ट पुलिस ना मियोय तरुक ड्रग ट्रैफिकर की मराल फारे हारिबा फारबा मियोयसिंग अदुदी खाइखा हौखरे गेंस एलाइस जोन सै निफु लेटगो मांग तौथांग एलाइस अमोन सै कुंथ्रा गोमदै आबी बाराल सै कुनगा मरी जितेन खरखा सै कुनगा निथोय एलाइस रानी राव सै निफु निथोय अमसुम ली साउ सै निफुगो मरी नि हरि हारिबा मखोय सिंग सिगी मथक्ता हारिब कांगपोकपी डिस्ट्रिक्ट की कांगपोकपी पुलिस स्टेशन केस रजिस्टर म तौखरे हरि हारिबा केस असिगा मरी लैनना हारिब सिंग सिदगी ब्राउन शुगर नि सिंगनबा सॉप केस चामगो हुमद्रागा मरीसु फोर व्हीलर अमगा लोइनना सिस तौरे हरि अमरोमदना हौखिबा तांग कुनगा मपन थाहुम इंग्लिशिंग अनिगा कुनगा मंगादसु मणिपुर पुलिस ना पोपी कल्टिवेटर ने हैबा मियोय मरीसु फगतखरे हारिबा मियोयसिंग असि जंगोलेन किपगेन सै निफुगो मथोय लेजेंडान किपगेन सै निफुगो मथोय कामगिलेन किपजेन सै कुनगा मंगा थांगमिलेन किपजेन सै कुंथ्रागा मरी ने हारिबा मियोयसिंग असि कांगपोकपी डिस्ट्रिक्ट की कांगपोकपी पुलिस स्टेशन केस रजिस्टर तौखरे कांगपोकपी डिस्ट्रिक्ट की कांगपोकपी पुलिस स्टेशन ना कोनबा आईटी रोड की संजंग बेलेस्ता हारिबा पोपी इलीगल्स पोपी कल्टिवेशन असिगा मरी लेदना कांगपोकपी डिस्ट्रिक्ट की कांगपोकपी पुलिस स्टेशन केस रजिस्टर तौखिबनी मणिपुर टॉप चैनल की मेकेरिगी थदौ इनपी मणिपुर एपेक्स बॉडी ऑफ द थदौ ट्राइब इन मणिपुर की जॉइंट जनरल सेक्रेटरी थदौ इनपी मणिपुर टीम की मंगाव थदौ नुकुयक पीदना थदोरपा मीडिया रिलीज संगतंग मैम थमजगे टेंदंगना मैम थमजगी अहान ममोक्तदा कुकी मिलिटेंट सिंगना थदौ आइडेंटिटी अमसुम कल्चरल हेरिटेज ता परसिक्यूशन तौखिबा अकन ममोन कंडेम तरकली थदौ इनपी मणिपुर टीमना अहान ममक्तदा हिस्टोरिक इवेंट ओइबा असम स्टेट हुन थदौ कल्चरल फेस्टिवल 2025 इनवाइटेशन बु तराम ओपगा लोइनना कांग्रेसुलेट तौबगा लोइनना थदौ इनपी मणिपुर की मेकैदगी थामोय सिंगना नुंगलुकपा अमसुम ऑर्गेनाइजिंग कमिटी दा अहान ममक्तदा उलकली असम की गुवाहाटी की मनुंगसन्ना लाक्लिपी एप्रिल की तांगमरी इंग्लिश सिंगनी कुनगा मंगादा शेड्यूल तौरिबा पांथोकदोरिबा हारिबा फेस्टिवल सिदा टीम की डेलीगेशन सरुक यागदोरि थदौ कल्चरल आइडेंटिटी दा स्टिप ऑपोजिशन ओइबा टीम की मेकैदगी यामना डीपली कंसर्न ओइबगा लोइना मसाना असम बेस सस्पेंशन ऑपरेशन हाइजबा सु कांगु की मिलिटेंट ग्रुप मणिपुर की सु ग्रुप सिंगा लिंग रंगने हैने थाजबा नेक्सस सिंगी मथक्ता अथॉरिटी सिंग इन्वेस्टिगेट तौबिनबगी दमक्ता हारिबा कुकी नेशनल ऑर्गेनाइजेशन केएनओ की मखोगी मनुंगदा लैरिबा कुकी रिवोल्यूशनरी आर्मी केआरए कुकी लिबरेशन आर्मी केएलए पार्टिकुलरली मखोय सिंगी मथक्ता अथॉरिटी सिंग इन्वेस्टिगेट तौनबगी दमक्ता वाफम पाली लोइनना यूनाइटेड कुकी डिफेंस आर्मी यूकेडीए कुकी नेशनल फ्रंट केएनएफ क्रिएशन तौबदा यरमगनी हाइबा थाजबा वाफम यावना मरुओइबा नोलमोइना कुकी अमसुम थदौसी मखोयसिंगसी तोंगाना शेड्यूल ट्राइब एस लिस्टा असम अमसुम मणिपुर दा सेपरेटली रिकॉग्नाइज तौ हैबा वाफम सुपली लोइनना हारिबा मीडिया रिलीज असिदसु हौखिबा इंग्लिश सिंग अमगा समापनगा मौद्रागा निथोइदा कुकी थदौ कन्फ्लिक्ट अदु अमुहन निंगसिंगलदुना यामलबा थदौगी प्रजा कयामा मिनुंगसी लेतना हाटखिबा सिंग अदु कावंगमदना लैदि हैबा वाफम यावना पाली लोइनना टेंटकना लुसिलकपर स्टेटमेंट असुमनसु पाली हारिबा थदौ हारिबा ग्रुप असि मांगसिलगलबा इथनिक ग्रुप ऑफ पीपल ने हैबा लोइनना थदौ असि कुकी नते नत्रगना कुकी की मखादा लैति नत्रगना कुकी की पार्ट अमसु नति मखोय असि तोंगान सेपरेट अमसुम कुकी सिंगदगी इंडिपेंडेंस इंटाइटी ओइबा मने हैबा वाफम सुपाली अहानबदा कंगलैपा की मैरागी एडिटोरियल लखोसरगाना मैम थमजगी येलोमी नतब ट्राइबल फॉरेनर मयक सिंगना खांगदोनब थबक पैखतकदबनी इरमद मणिपुर से संबल खाद्रब इंखोल मग चप मानब हाबिदु ओइरि संबल खाबीद्रब इंखोल चंगनिंगो सासन मनिंग तमना चंगबगुम लेप लैतना मिटोप मियानचा क्या संगसिलप हाबिदु ओइरि मदुना मिटोपना थुमत खीदुना येलोमी सिंग इकुई कुइदुना मुतखिबा याबगी अकीबा फिबम अदु लाक्लमनी मदुना मणिपुर येलोमी नतब सिंग मसक मुना खांगदोक्तुना मसागी मरमदमदा हलन खिनबगी थबा सिपिया लेंगाना लैजबी थादुना होनफम थुई लोइनना मियामना सु लेंगा की मतेंग पांगदुना माय पाकना बहोनब सुंगनी
PR lengakna amasum miyamga kusamnaduna tawdaba yadraba thaba adudi Manipurda lairiba tribes ngasigi manungda asengba yelhomi oiba tribe furup singadu karam karamano aduga asengba yelhomi nataba furup singaduna kana no haibasi mayek singna khangdokpa sini Manipurgi puwari ki lamai fakatunu yenglabasu lamdam asida khangu thakta changsilakhiba tribe furup kya amana khundaduna laisinkhre habasi yamna laina khangmangani Karigidamakta Manipurda kunda sinkiba tribe furup singasi ngasi phawa foreigner ni asingbu yelhomi nati haiba khangdok pangamdana lairiba si mamangda Manipur gi lengak session tawkiba lengak singi asawa asoiba mani aduna Manipur athuba matamda Manipur Population Commission lingduna NRC satna hanbigi thabak mapung pana pehetkadabani loinana lamdam asidagi mitop khandoknabigi miyamna pamnariba base year 1951 oiba haibasi barat lengak nusi yapamthui Maduna base year asigi matungna Manipurda mitop kaya miyamna changsilakhi mitop singasigi manungda tribe furup kaya lamdam asida khunda sinduna laisinki haibasi yamna laina khangmangani Manipurda laidiba tribe furup singasida yelhomi oina hominarakpa kaya ama yauri aduga khangu thakta amadi narona changsilaktuna lamdam sida khunda sinduna laisilaga yelhomi saba kaya amasu yauri asigumba yelhomi nataba tribe furup singasina law mapu yongna tali haibugum asingmu yelhomi singbu Manipurgi laimaida khongda pampidana loinana atai hiram kyada yetsinduna khurau thanganabigi thapuk sathari haibasi haujuk Manipurda thokliba koki narakoti urusingna tawthorakpa thapak thoram singna adumak mek singna khanglabani maduna yelhomi nataba tribe furup kana no haibasi ahanbada mek singna khangdoknabigi thabak barat lengan lakhutgadabani aduga lamdam asida khang hairaba haibadi puwari suba intellectual kaya masulati hariba khangai singasina haujuk Manipurgi luraba tanphamasida sin phochin duna haibadi karigumbu wakhal loksing amata puthoktana tumina laisinbugum tawribasi yamna lali khwaidigi maru oibi issue haibasi kari no haib tarabadi mitopna thomjilaktuna mapu saba yelhomi oiribi singbu tanthorakpagi khongjang changsilakpa masagi maramdamda lamja sara oina leirakpa sini haibasi ekhoi khudimangna khangmina pamthui Maram aduna iramdam asida changsilaktuna laisinkraba asengbu yelhomi natraba tribe furup kaya ama laire haibasi irai laina khanglaba wafamni maram aduna hiram asigi matangda Manipur lengana thauna lingje laina asengba base year ama semduna Manipur NRC mapung phana satnhanduna mapanigi changsilakhiba sengdaba tribe furup singasi mayek singna khangdoklaga masagi maramdamda halankiba asina khwaidigi afaba oigani haibasi khangna barat lengakna thabak pangthokpam thui loinana Manipur miyamna super lengakta amatu oina hanba leitana taksingadabani amaromdana maitai singi sahi hauba sairaubna lakpada yepa paujal pirakli hayeng pangthokodoriba lamdam sigi sahi hauba sajibo noma panba sairauba lakpa yepa paujal pizari lakadoriba sahi sida ingthaba tap thaba amatu oibigi pangal sakhatpa amasum nungsi sanam oirasanu haina mahairoi lup amagi president amadi advisor oiramatana natana Human Right Commission ki former member amas oiriba NG nongyaina media gi kuthangna miyamdi ge proposal pirakli mana makhatan hai lamdam sigi ningthau maisau singna Julian's calendar 45 BC Gregorian's calendar 1582 AD Greenwich time amasum Indian Standard Time puthoktungai mamangna makoina inga khudumba ingel kumkhaiba malem numitha thawan misa khongchatnainaki pung nong masayur sahi matamgi kangon sing puthokhi amasum makoina khangki sajibu nong mapan masai hauba numini ningthau malia phambal sana 1359 BC 1329 BC kusumlai kombirai lairi mapung phana salakpa matam sajibu lakyel taiduna sahi hauba numit chairauba pangthok pauki aikoina mahairoi lup amagi thogai panglingei lengak taksinduna matamdugi ai tompok singa deputy chief minister na thaudang lauduna numit general holiday oikibani numit sina lamdam sida cultural revolution gi mayona mapi bangamlagani sajibu nongma panbegi nat aikoina yokhatsi haiba wafamsu engine nongain serauba numina lakpada mari lengana pikibi ge proposal da phungdokibani atopa paumana Crown International Film Award Manipur Feature Film Yahuk Thengba Khoimu Yorokli Bangladesh ta pangthokpa taruk suba Crown International Film Award Sifa 2025 ki award singpinabigi minglak thorakpada Manipuri Feature Film Yahuk Thengba Khoimu
Rosum of Love Best Film, Best Feature Film, Best Story, Best Actor amadi Best Director of Year gi ming singarokli. Dr. R.K. Nansanagi story the masamuna puthokpa Rakesh Naurem direction piba Manipuri feature film yahau thengba khuimuda leading actor oina saruk yariba Abi Khundrakpam su best actor R.K. Nansanabu best story Rakesh Naurem buna best director of the year award kidama khangalakpada Ipak film production Manipur gi maikedi harau nungai ba phungdorakli Saknairaba filmmaker Khwerakpam Biswamitrana screenplay and dialogue oiriba film asi Ipak Film Production Manipur gi banner makada Zaidi Memorials Foundation present over film asi mamang tuan award kya masu phangkraba film ni All India Filmmakers Association Telangana Hyderabad na Silibi International Film Festival of Telangana 2025 so Best Film Northeast Best Debut Director amadi Best Story gi award pinaba khankraba film ni award sing asi mathang tha April gi sasat mapanda Hyderabad pangthokadaba festival sigi award ceremony da kusinagani Yumbalaba nupa nupi singna yungi nupa nupi laina atopa kanagum misinga yumba nabigi aron mamari laina bana makhoi gi imung amadi khunai sida pirakli bisai thing kayabu mek singna utliba film asida Abi Khundrakpam ithoi oina mamadi Ratana Khetri mayum maroi bisaktam nangli film asida Kenny Wehengbambu introducing actor ama oina sarap yari film sigi editor amadi cinematographer mathangsina Mohendro amadi social yurembamni hain spouse na makhatana phongdorakli makasa tharak poina to pawkhrana Sudan gi army na leba adu gi konung lokshilaba matung maruiba market singda control to bangamkhri Sudan gi lanmi gi mekedi gi phongdorakpada makhoi gi rival oiriba rapid support force in sahi ani subna lancha tharakpada force adu gi yamna maruiba attack pangthok mam oiriba Omdurman city gi asoba market ama leba adu gi konung Khartoum lokshilaba matung control to bangamkhri hari Sudanese army ki mathakti attack sathana bo hona badu yamna maruiba mafam ama oina rapid support forces singna sizinaramba Omdurman market adugi ayamba saruk Sudanese army na control to bangamkhibani wapam asi Sudanese army na konung Khartoum city rapid support forces singbu taktholaba matung numit kharani leiraga phungdorakhibani army amasum RSF ki marakti sathariba lana sina ethnic ki oiba akan mamuknaba ma chauna sandorakli masina maram oiduna United Nation mapamadu thokliba thawdo adu malem goina miyoibigi hingbigi punsigi mayokta khwaidigi chawba crisis ni haina lauri mapamadu gi ayamba saruk haujuk chaba phangdabigi awaba mayoknari Sudan gi lanmi singi mekedigi phungdorakpada makhoigi force na Omdurman gi nungsup thangwa sarukta leiba asobo market oiriba Soklebia adu makoina lokshili madura rapid support forces na sizinaramba nongmay amadi atopo khulai kya lokshin mangam hari Libya si Sudan leiba ki oina khwaidigi chawba masung khwaidigi maru oiba commercial hub singi manung ama oiribani RSF na mapamadu da makhoi gi military base hangdok nambadigi Sudanese army na takhaibadigi makhoi sienkhibani hiramasugi matang na RSF ki mekedigi pau phongdorak poletri Lanmi amasum RSF ki lan sida miyoi lising humpuga matu hena siba nangkrabane anisu paus ta makhatana phongdorakli atop paw mana wakab bill gi matang na Nitish Kumar tumina lairi Bihar gi Muslim lusing busing na makku makhoi gi damak thabak tawhanengli All India Muslim Personal Law Board na center gi pukhalakpa wakab amendment bill gi mayok tulebak sin matuna yaning dabak Khongjang thas ki kunga taruk ki Bihar ki kunung patana de ki hokrabani Muslim lusing musing Bihar ki Chief Minister Nitish Kumar tumina lebi gi mot makhoi gi damak thabak to honingba phungdurakli Bihar Assembly ki mamangda Muslim lup asina punsinduna khongjang adu hawdoki begi maruiba panamdi mamangda Muslim committee singa afaba mari ama thamduna secular oiba phiba mamada sauna sagwat khiba Chief Minister Nitish Kumar pressure pibani loinana assembly duda bill adugi matangda arepa wapam ama thamnanaba honakhi hauju phawbada Nitish Kumar na wakap amendment bill gi matangda arepa war ama phongdok palaithri masina maram oiduna Nitish Kumar amadi mafam adugi Muslim community ani gi marakta hena lainarama mari adu soksilakpa yabagi phibamuri mamangda Imrat Sharia Patana gi secretary oiramba aduga haujingna All India Mili Council ki acting president oiriba Maulana Anisur Rahman
Kasmina Fungokibada, Makogi Makedi, Minister Nitis Kumar Asaupoliti, Maki Makedi Mayek Singna, Wakap Bill Gimatang the Pirep Ama, Lepaning, Loinana, Central Lengak to Maki Arepa Singing to Tamaning Hand Fundoki, Karigoma Central Lengak to Asumbu Odi with Hagdoxing Duda, Yumpam Oeraga, Nitis Kumana, Wakap Bill Sumde Harabadi, passed over Gamloitori Beni Hanasu, Kasmina Makatana Fundorokli. Nitish Kumar की मैकेडी की मुस्लिम कम्युनिटी संगी दमक थबक क्या पैखतुन लाकली लेबा की अपन मुस्लिम कम्युनिटी न मा की मैकेडी की मुस्लिम कम्युनिटी बु सगोतुन बिल असि पास तहनदनबा खोंथांग पैखलकनी हाइन थाजब थमनी हरि मुस्लिम सिंह नितिश कुमार बु मखोगी येकनबनी हाइन लौदी अदुबो मखोगी लुसिंग मखरना वापम असि ममुताना खंगदब यावरी ममांग राज्य सभा की मेंबर ओइरंबा दुगा हौसिंगना पासमान मुस्लिम महास की नेशनल प्रेसिडेंट ओइरिबा Ali Anwar na Nitish Kumar ka yamna nakna thapuk torong ki haina phongdok laduna leiba asida corporate zain singna wakap ki lam sing asida mitaba horokli bani wakap ki lam sing asi lai gi mingda kathok tuna sinmi sing lukhrabi sing sotharaba nupi sing hospital amadi kana leijadraba miyoi sing gi damak sijinari bani India ke top mafam sing su bill su bu yening da phongdok narakli haina su paus ta makata na su phongdorakli aduga tentak na sunu mayam na thamjaramgi hausikoi nati mayam pau matang ase lusinjarage masum mayam pun anauba update ngamina sena channel sigi mekedi gi mayang mafam da makata na thamjari makata ba anauba update mayam pun ngamina si